ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯅꯝ ꯊꯥꯕ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯧꯖꯥꯜ ꯀꯧꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧꯖꯥꯜ ꯂꯥꯏꯔꯖꯔꯕꯁꯨ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯔꯪ ꯑꯔꯥꯛ ꯁꯅꯥ ꯂꯨꯄꯥꯗ ꯈꯔ ꯉꯥꯎꯖꯔꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯊꯧꯖꯥꯜꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯖꯥꯜꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯆꯥꯏꯕꯤ ꯀꯧꯕ ꯃꯇꯩ ꯃꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯏꯕꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯌꯥꯎꯕꯤ, ꯑꯔꯪ ꯑꯔꯥꯛ ꯁꯅꯥ ꯂꯨꯄꯥꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯃꯥꯅ ꯉꯝꯅ ꯆꯠꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯃꯥꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯏꯕꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯒꯤ ꯆꯠꯅꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯀꯦ ꯁꯦꯝꯂꯤ꯫ ꯑꯩꯕꯨ ꯀꯔꯝꯕ ꯐꯤ ꯏꯟꯁꯤꯒꯦ? ꯐꯤꯁꯤꯡꯁꯦ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕ ꯏꯟꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯅꯨꯄꯥ, ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯐꯤ ꯏꯜꯂꯤꯒ ꯆꯥꯟꯅꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯄꯥꯃꯦꯜꯅ ꯁꯛꯇꯥꯁꯤꯒ ꯑꯃ ꯏꯜꯂꯁꯨ ꯑꯗꯨꯝ ꯌꯣꯡꯍꯟꯅꯕꯤ ꯃꯥꯟꯅꯗꯧꯁꯤꯕꯨ꯫ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯃꯤꯅ ꯍꯥꯏꯁꯤ ꯈꯨꯝꯗꯈꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩ ꯍꯥꯏ ꯋꯥꯅꯤ꯫ ꯅꯨꯄꯥ, ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯑꯩ ꯈꯪꯉꯤ, ꯀꯩꯅꯣ ꯑꯃ ꯍꯦꯛꯇ ꯏꯜꯂꯣ꯫ ꯅꯪꯅꯕꯨ ꯏꯜꯂꯗꯤ ꯅꯨꯔꯥ ꯁꯦꯒꯥꯏꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯖꯔꯗꯧꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯆꯥꯏꯕꯤꯅꯤ ꯆꯥꯏꯕꯤ, ꯁꯛꯇꯁꯨꯗ ꯋꯥꯇꯕꯤ ꯆꯥꯏꯕꯤꯅꯦ꯫ ꯃꯁꯛ ꯑꯁꯤꯒ ꯃꯥ ꯃꯁꯥꯁꯦ ꯐꯖꯩ ꯀꯥꯏꯅ ꯈꯟꯖꯔꯤ ꯃꯥꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥꯟꯅꯔꯨꯕꯒꯤ ꯏꯃꯣꯠ ꯃꯣꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯈꯪꯉꯦ ꯏꯃꯥ, ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯥꯝ ꯊꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯅꯃꯥꯏ ꯅꯃꯤꯠꯇ ꯌꯦꯛꯁꯤꯜꯂꯤꯗꯨꯕꯣ? ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯏꯃꯥ꯫ ꯆꯥꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯅꯃꯥꯁꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯅ ꯈꯜꯂꯝꯃꯤꯅꯤꯅꯦ꯫ ꯀꯔꯤꯕ? ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯅꯃꯥꯗ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯀꯥꯏꯗꯅ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯉꯥꯡ ꯅꯪ꯫ ꯃꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ, ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯕꯨ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯄꯥꯕ, ꯁꯦꯜ ꯄꯤꯌꯣ, ꯑꯩ ꯉꯃꯣꯛ ꯆꯥꯒꯦ꯫ ꯅꯄꯥꯗꯤ ꯁꯦꯜ ꯂꯩꯇꯦꯅꯦ꯫ ꯑꯩꯒꯤ ꯁꯦꯜ ꯄꯨꯝꯕ ꯅꯃꯥꯅ ꯂꯣꯏꯅ ꯄꯥꯏꯕꯅꯤ, ꯅꯃꯥꯗ ꯍꯥꯏꯌꯣ꯫ ꯏꯃꯥ, ꯁꯦꯜ ꯄꯤꯔꯣ꯫ ꯅꯪꯕꯨ ꯑꯩ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦꯗꯥꯏꯅꯦ? ꯄꯤꯔꯣꯏ ꯁꯦꯜꯒ꯫ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯑꯩ ꯐꯖꯩ ꯍꯥꯏꯌꯣ, ꯄꯤꯒꯦ꯫ ꯏꯃꯥ ꯐꯖꯩ ꯍꯥꯏꯌꯣꯕ꯫ ꯍꯣꯏꯕ, ꯌꯥꯝ ꯐꯖꯩꯕ꯫ ꯏꯃꯥ, ꯅꯪ ꯌꯥꯝ ꯐꯖꯩ, ꯌꯥꯔꯕ, ꯁꯦꯜ ꯄꯤꯔꯣ꯫ ꯑꯗꯨꯅꯤꯗꯅ, ꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯁꯦꯟꯒꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯁꯦꯜ ꯄꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯒ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯆꯦꯞꯊꯔꯒ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯑꯁꯤ ꯍꯥꯏꯅ ꯇꯦꯡꯀꯠꯇꯅ ꯂꯥꯎꯁꯤꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯍꯦ, ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯆꯥꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯃꯦꯜ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗ ꯅꯣꯛꯆꯔꯗꯨꯅ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯁꯦꯡꯕ ꯌꯥꯝ ꯍꯥꯏ ꯋꯥꯅꯤ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯑꯩ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯝꯕꯒꯤ ꯅꯣꯛꯂꯤꯔꯥ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯣꯡꯃꯇ ꯃꯃꯥ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯊꯧꯖꯥꯜꯒꯤ ꯌꯨꯝꯗꯅꯤ ꯊꯣꯏꯕꯤꯅ, ꯃꯣꯏ ꯇꯥꯆꯧ, ꯁꯦꯜ ꯄꯨꯕꯤꯔꯛꯂꯕ꯭ꯔꯣ? ꯄꯨꯔꯛꯇ꯭ꯔꯦ꯫ ꯁꯦꯜ ꯄꯤꯔꯛꯀꯗꯕ ꯌꯨꯝꯕꯨꯗꯣ ꯂꯩꯍꯧꯗꯦ, ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡꯗꯤ ꯀꯝꯗꯧꯕ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯆꯠꯇ꯭ꯔꯕꯁꯨ ꯑꯃꯨꯛ ꯐꯖꯗꯦ, ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯣ ꯅꯪꯕꯨ ꯏꯇꯩꯃ ꯆꯥꯏꯕꯤ ꯍꯣꯏꯗꯒ ꯈꯔ ꯍꯪꯉꯨꯒꯦꯔꯣ? ꯄꯤꯕꯨ ꯄꯤꯔꯛꯀꯗ꯭ꯔꯣ? ꯍꯣꯏ, ꯍꯪꯕꯕꯨꯗꯤ ꯍꯪꯂꯨꯒꯦ꯫ ꯆꯣ, ꯑꯃꯨꯛꯇ ꯍꯪꯉꯨꯁꯣ, ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯆꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯆꯥꯏꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯦ ꯆꯥꯏꯕꯤ꯫ ꯀꯅꯥꯅꯣ ꯑꯩ ꯀꯧꯔꯛꯏꯁꯤꯅ? ꯍꯩꯃꯥ, ꯊꯣꯏꯕꯤꯅꯤꯅꯦ꯫ ꯐꯅꯗꯨꯝ ꯐꯔꯦ ꯃꯥ ꯂꯥꯛꯄ꯫ ꯑꯩꯒꯤ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯎꯠꯁꯤꯠꯂꯨꯈꯤꯒꯦ꯫ ꯏꯆꯦ ꯆꯥꯏꯕꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯆꯦꯗꯨꯕꯨ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ? ꯍꯣꯏ ꯏꯆꯦ꯫ ꯍꯣ, ꯇꯥꯔꯦ꯫ ꯊꯣꯏꯕꯤ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯅ ꯏꯆꯦꯕꯨ ꯀꯧꯕꯕꯣ? ꯏꯆꯦ, ꯑꯩꯁꯦ
ꯂꯨꯍꯣꯡꯕ ꯆꯠꯀꯗꯕ ꯑꯗ ꯄꯣꯠꯌꯦꯡ ꯄꯤꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯗꯨꯅ ꯏꯆꯦꯗ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ. ꯏꯆꯦ, ꯁꯦꯜꯒ ꯂꯩꯔꯒꯗꯤ ꯅꯅꯥꯎ ꯈꯤꯇ ꯄꯨꯖꯒꯦ. ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯁꯤꯡꯂꯛꯀꯦ. ꯍꯩꯃꯥ, ꯏꯆꯦꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯅꯦ. ꯍꯧꯖꯤꯛꯇ ꯅꯣꯏ ꯅꯇꯩꯗ ꯂꯣꯏꯅ ꯄꯤꯈꯤꯗ ꯉꯥꯏꯔꯤ. ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯟꯊꯦꯟꯕꯤ ꯄꯔꯦꯡ ꯑꯃ ꯁꯥꯈꯤꯕꯅꯤ. ꯑꯗꯨ ꯂꯧꯕ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ. ꯑꯩꯅ ꯂꯧꯔꯁꯨ ꯍꯥꯏꯗꯅ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯁꯤꯒꯦ ꯍꯥꯏꯗꯅ. ꯑꯗꯣ ꯅꯠꯇꯦ, ꯅꯣꯏꯕꯨ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯤ ꯍꯥꯏꯔꯗꯤ ꯍꯥꯟꯅꯅ ꯄꯣꯠꯌꯦꯡ ꯄꯤꯅꯕ ꯁꯦꯜꯗꯣ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯕ ꯌꯥꯗ꯭ꯔꯣ? ꯃꯣꯏ ꯇꯥꯆꯧꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯁꯦꯜꯗꯣ ꯉꯁꯤ ꯑꯌꯨꯛ ꯂꯧꯒꯦꯅꯗꯤ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯒ ꯌꯨꯝꯕꯨꯗꯣ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ. ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯅ. ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯀꯅꯥ ꯀꯅꯥꯗꯅꯣ ꯍꯪꯂꯨꯈꯤꯒꯦ. ꯉꯥꯏꯈꯣꯅꯦ, ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯁꯦ ꯐꯖꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯉꯝꯃꯨꯅꯤ ꯅꯪꯕꯣ. ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ. ꯇꯨ, ꯁꯤꯒꯤ ꯈꯨꯗꯣꯞ ꯈꯣꯏ ꯃꯍꯨꯝꯁꯤꯅꯅꯦ ꯅꯣꯏ ꯅꯇꯩꯅ ꯅꯍꯥꯟ ꯁꯥꯕꯤꯕꯅꯤ. ꯑꯩꯅ ꯉꯁꯤ ꯂꯨꯍꯣꯡꯕ ꯆꯠꯄꯁꯤꯗ ꯁꯪꯒꯥ ꯊꯣꯛꯄꯅꯤ. ꯐꯖꯗ꯭ꯔꯥ ꯍꯥꯏꯃꯤ ꯅꯪꯕꯣ? ꯌꯥꯝ ꯐꯖꯩ. ꯁꯤꯒꯤ ꯐꯤꯁꯤꯁꯨ ꯑꯩꯅ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯅ ꯉꯥꯡꯅꯔꯒꯅꯦ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯏꯄꯥꯝꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗ ꯁꯥꯍꯜꯂꯤꯅꯤ. ꯊꯣꯏꯕꯤ, ꯑꯩꯗꯤ ꯐꯤ ꯐꯅꯦꯛꯀꯥꯁꯤꯗꯤ ꯑꯃꯨꯔꯛꯄꯨ ꯁꯦꯠꯈ꯭ꯔꯕ ꯑꯅꯤꯔꯛ ꯍꯟꯅꯒ ꯁꯦꯠꯄꯤ ꯄꯣꯟꯇꯦꯗ. ꯑꯩꯗꯤꯅꯦ ꯅꯪꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯒꯗꯣ ꯎꯕꯗ ꯏꯁꯥꯒꯁꯤ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯍꯥꯒꯠꯆꯩ. ꯊꯣꯏꯕꯤ, ꯆꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯖꯤꯛ ꯏꯀꯥꯏꯅ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ. ꯆꯥꯏꯕꯤꯅ, ꯈꯪꯗꯦꯗ ꯊꯣꯏꯕꯤ, ꯅꯆꯦꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯃꯗꯒꯤ ꯇꯥꯗꯅ ꯍꯤꯡꯂꯤꯕꯅꯤ. ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ. ꯑꯗꯣ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ. ꯑꯩ ꯁꯦꯜ ꯍꯪꯕ ꯊꯦꯡꯈ꯭ꯔꯅꯤ. ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ. ꯏꯆꯦꯁꯦ ꯅꯉꯣꯟꯗ ꯁꯦꯜꯗꯤ ꯌꯥꯝ ꯄꯤꯅꯤꯡꯕꯅꯤ. ꯑꯗꯣ ꯐꯔꯛ ꯇꯥꯔꯦ. ꯅꯪ ꯋꯥꯔꯧꯅꯨꯀꯣ ꯏꯆꯦꯗ. ꯋꯥꯔꯧꯗꯦꯗ ꯏꯆꯦ. ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯗꯨ ꯆꯠꯈꯤꯗꯨꯅ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯁꯦꯜ ꯂꯩ ꯍꯥꯏꯅ ꯄꯤꯔꯛꯂꯝꯗꯦ. ꯊꯣꯏꯕꯤ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯊꯧꯖꯥꯜꯅ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯁꯦꯜ ꯐꯪꯂꯕꯣ? ꯑꯣ, ꯐꯪꯂꯛꯇ꯭ꯔꯦ. ꯃꯤ ꯀꯅꯥꯝꯇꯅ ꯁꯦꯜ ꯂꯩ ꯍꯥꯏꯔꯛꯇ꯭ꯔꯦ. ꯑꯩꯅꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯉꯕ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯁꯨꯛ ꯁꯨꯛꯊꯔꯗꯅ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯒꯦ? ꯀꯅꯥꯅꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇꯦ. ꯐꯔꯦ ꯐꯔꯦ, ꯑꯩꯅꯦ ꯊꯕꯛ ꯁꯨꯐꯝꯒꯤ ꯌꯨꯝꯕꯨꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ. ꯄꯣꯠꯌꯦꯡꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯄꯤꯔꯨꯔꯒꯦ. ꯃꯤꯁꯨ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯄꯤꯅꯕ ꯌꯥꯎꯕꯅꯤ. ꯑꯩꯅꯦ ꯁꯦꯜꯗꯨ ꯐꯪꯂꯛꯂꯕꯗꯤ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯦ. ꯉꯥ ꯂꯩꯔꯛꯀꯦ. ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯣꯏꯕꯤ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ. ꯏꯆꯦ ꯆꯥꯏꯕꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ. ꯃꯍꯥꯛꯅ ꯁꯤꯍꯧꯔꯤꯕ ꯁꯅꯥ, ꯁꯦꯠꯍꯧꯔꯤꯕ ꯐꯅꯦꯛ ꯐꯤ, ꯑꯗꯨꯒ ꯑꯩꯒꯤꯅ ꯁꯦꯒꯥꯏꯔꯕ ꯐꯅꯦꯛ, ꯁꯦꯒꯥꯏꯔꯕ ꯃꯟꯆꯨꯅꯔꯕ ꯐꯤ. ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ ꯑꯩꯒ ꯏꯆꯦ ꯆꯥꯏꯕꯤꯒꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ. ꯑꯩꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ. ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯕꯤ ꯌꯨꯝꯈꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯏꯕꯤꯗꯨ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯍꯩꯃꯥ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯐꯤ ꯁꯥꯔꯤꯔꯣ? ꯁꯥꯔꯤꯅꯤ ꯏꯆꯦ. ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯁꯤ. ꯅꯪꯒꯤ ꯐꯅꯦꯛ ꯁꯥꯕꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯦ? ꯑꯗꯨꯝ ꯂꯦꯞꯇꯅꯕꯨ ꯁꯥꯔꯗꯤ ꯍꯞꯇꯥ ꯐꯥꯗꯦꯗ. ꯑꯗꯣ ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯒ ꯑꯉꯥꯡꯁꯤꯡꯒ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯀꯨꯏꯅ ꯆꯪꯉꯤꯗ. ꯑꯁ, ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯝꯅꯤꯕꯣ. ꯑꯩꯗꯤꯅꯦ ꯅꯣꯏ ꯅꯇꯩꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯍꯦꯛ ꯁꯨꯍꯟꯗꯦ. ꯑꯩꯅꯁꯨ ꯁꯨꯕ ꯄꯥꯝꯗꯦ. ꯑꯩꯗꯤ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯔꯛꯇꯦ. ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ. ꯑꯩꯗꯤꯅꯦ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯇꯦ ꯈꯪꯉꯕ. ꯅꯣꯏ ꯅꯇꯩꯅ ꯉꯥꯛꯇꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯁꯦ. ꯏꯆꯦ ꯁꯤꯃ, ꯑꯗꯣ ꯏꯆꯦ ꯍꯩ ꯆꯥꯁꯤꯔꯥ? ꯌꯥꯏꯌꯦ. ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯍꯩ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤꯅꯦ. ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯆꯝꯄ꯭ꯔꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯏꯕꯤꯒ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯊꯣꯏꯕꯤ, ꯅꯆꯥꯁꯤꯡꯗꯤ ꯑꯃꯠꯇ ꯎꯗꯦꯅ. ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ. ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯗꯤ ꯑꯇꯣꯝꯕꯤꯕꯨꯗꯤ ꯇꯨꯝꯂꯤꯌꯦ. ꯑꯗꯨ ꯊꯣꯏꯕꯤ, ꯑꯩꯒꯤ ꯁꯦꯠꯅ ꯏꯅꯅꯕ ꯐꯤ ꯈꯔ ꯂꯩ. ꯅꯪ ꯂꯧꯔꯒꯦꯔꯣ? ꯑꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯍꯦꯟꯅ ꯁꯦꯠꯇ꯭ꯔꯤꯕ. ꯌꯥꯔꯤꯗ ꯏꯆꯦ, ꯏꯆꯦ ꯑꯗꯨꯝ ꯁꯦꯠꯅꯧ. ꯍꯣ, ꯑꯩ ꯁꯦꯠꯂꯔꯣꯏꯌꯦ. ꯑꯩꯒꯤ ꯎꯄꯨꯗꯣ ꯊꯝꯐꯝ ꯆꯟꯗ꯭ꯔꯦ. ꯍꯣꯔꯦꯟ ꯅꯪꯅ ꯁꯪꯂꯀꯥꯟꯗ ꯂꯧꯔꯨ ꯂꯥꯎꯀꯣ. ꯍꯣꯏ ꯏꯆꯦ, ꯍꯧꯖꯤꯛ ꯂꯧꯔꯁꯨ ꯌꯥꯅꯤ. ꯑꯉꯥꯡ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯕꯗꯤ ꯃꯥꯅ ꯁꯦꯟꯅꯕꯗ ꯑꯩ ꯂꯥꯛꯄꯒ ꯁꯪꯂꯔꯣꯏ. ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯑꯩꯈꯣꯏꯗ. ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤꯅ ꯊꯣꯏꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ.
ꯊꯣꯏꯕꯤ ꯐꯝꯃꯨꯀꯣ ꯑꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤ ꯃꯥꯅ ꯁꯦꯠꯅ ꯏꯅꯗꯕ ꯐꯤ ꯐꯅꯦꯛ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯐꯖꯕ ꯑꯃꯁꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯁꯤ ꯊꯣꯏꯕꯤ ꯐꯤꯁꯤꯡꯁꯤ ꯄꯨꯈ꯭ꯔꯣ ꯁꯤꯁꯦ ꯂꯤꯛꯁꯦ ꯅꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯔꯒ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯁꯤꯁꯦ ꯑꯁ ꯏꯆꯦ ꯑꯩ ꯇꯜꯂꯤꯗ ꯍꯩꯃ ꯁꯨꯝ ꯌꯦꯡꯁꯤ ꯀꯩꯗꯧꯒꯦ ꯁꯤꯁꯦ ꯏꯆꯦ ꯁꯤꯕꯤꯔꯛꯀꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯦꯗ ꯉꯧꯔꯣꯛ ꯉꯧꯕ ꯉꯛꯁꯝꯁꯤꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯅꯨꯡ ꯑꯁꯪꯕꯅ ꯊꯤꯟꯕ ꯁꯤꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯦ ꯁꯤꯁꯤ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯊꯣꯏꯕꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯌꯥꯝ ꯐꯖꯩ ꯂꯤꯛꯁꯦ ꯑꯁꯤꯒꯨꯝꯕ ꯃꯇꯪ ꯑꯩꯒꯤꯁꯨ ꯂꯩꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯅꯪꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯏꯆꯦꯗꯒꯤ ꯋꯥꯏꯔꯨ ꯂꯥꯎ ꯍꯣꯏ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯇꯨꯝ ꯍꯧꯒꯠꯂꯝꯂꯕꯗꯤ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯞꯄꯅꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯆꯠꯆꯔꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩ ꯐꯅꯗꯤ ꯐꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯐꯖꯕ ꯍꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜꯁꯤꯅ ꯑꯩꯁꯦ ꯌꯦꯡꯕꯗ ꯂꯝ ꯉꯥꯟꯗ꯭ꯔꯦ ꯑꯩꯁꯨ ꯏꯆꯦ ꯆꯥꯏꯕꯤꯒꯨꯝ ꯏꯅꯥꯈꯣꯟꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯖꯔꯝꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯧꯖꯥꯜ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯁꯪꯕꯥꯟꯅꯕ ꯃꯆꯨꯗ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯛꯄ ꯐꯅꯦꯛ ꯐꯤ ꯁꯦꯠ ꯏꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯅꯧꯕꯤ ꯃꯥꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯅꯣ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯅꯧꯕꯤ ꯃꯥꯟꯕ ꯌꯥꯏ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯃꯣꯏꯇꯥꯆꯧ ꯑꯩꯁꯦ ꯑꯁꯦꯡꯕ ꯐꯖꯕ꯭ꯔꯣ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯅꯍꯥꯟꯈꯩꯁꯨ ꯐꯖꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯅꯍꯥꯟꯈꯩꯗꯤ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯐꯤꯖꯣꯜꯗꯤ ꯂꯩꯁꯨ ꯂꯩꯇꯅ ꯁꯤꯗꯤ ꯏꯆꯦ ꯆꯥꯏꯕꯤꯅ ꯁꯦꯠꯅꯍꯧꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯑꯦ ꯀꯔꯤꯒꯤ ꯄꯤꯔꯛꯂꯤꯕ ꯃꯥꯗꯤ ꯃꯥ ꯁꯦꯠꯅꯔꯔꯣꯏ ꯑꯩ ꯁꯦꯠꯅꯖꯧꯅ ꯄꯤꯔꯛꯄꯅꯤ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯅ ꯄꯤꯔꯛꯂꯁꯨ ꯂꯧꯒꯅꯨꯀꯣ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯂꯩꯕ ꯉꯝꯗꯕ ꯑꯩꯗꯤ ꯃꯤꯅ ꯄꯤꯔꯛꯄꯁꯦ ꯁꯦꯠꯄ ꯇꯥꯕꯅꯤ ꯃꯣꯏꯇꯥꯆꯧꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯇꯤ ꯂꯥꯏꯗꯅ ꯀꯔꯤꯒꯨꯝꯕꯤ ꯃꯇꯠ ꯑꯝꯇ ꯂꯩꯕꯤꯔꯛꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯒꯁꯨ ꯃꯤꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯛꯄꯁꯤꯡꯁꯦ ꯂꯧꯒꯅꯨꯏ ꯑꯩꯅ ꯑꯁꯨꯝꯅ ꯐꯤꯖꯣꯜ ꯑꯅꯥꯟꯕ ꯐꯖꯕ ꯁꯦꯠꯄꯁꯦ ꯃꯣꯏꯇꯥꯆꯧ ꯀꯜꯂꯛꯄ꯭ꯔꯣ ꯍꯩꯃ ꯀꯩꯅꯣ ꯅꯪꯅ ꯃꯐꯨꯠꯇ ꯁꯥꯎꯒꯠꯂꯛꯂꯤꯕꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯒꯅꯨ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯂꯒ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯍꯩꯃ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯃꯁꯤꯗꯤꯕ ꯍꯩꯃ ꯆꯐꯨꯁꯤꯁꯨ ꯃꯍꯤ ꯄꯥꯊꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯍꯧꯔꯝꯂꯕ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯊꯧꯖꯥꯜꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯁꯤ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯔꯤꯉꯩ ꯆꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯇꯤꯟꯅꯕ ꯂꯣꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯏꯕꯤꯕꯨ ꯎꯔꯝꯃꯤ ꯂꯣꯌꯥꯅ ꯏꯇꯩꯃ ꯆꯥꯏꯕꯤ ꯀꯅꯥꯅꯣ ꯅꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯕꯣ ꯑꯁ ꯑꯁꯤꯗꯤ ꯐꯖꯩꯌꯦ ꯑꯁꯤꯔꯣ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯊꯣꯛꯄꯅꯤ ꯑꯁ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯃꯤꯠꯐꯝꯒ ꯍꯣꯡꯅꯤꯡꯗ꯭ꯔꯦꯗꯩꯗꯤ ꯌꯥꯔꯦꯀꯣ ꯂꯣꯌꯥ ꯃꯤ ꯃꯧꯅꯤ ꯅꯪꯒꯤ ꯅꯃꯤꯠ ꯉꯥꯎꯕꯗꯣ ꯇꯧꯔꯨꯅꯨ ꯂꯥꯛꯑꯣ ꯏꯇꯩꯃ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯒꯦ ꯂꯥꯛꯑꯣ ꯃꯧ ꯑꯣꯏꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯍꯟꯗꯛꯇꯤ ꯈꯔ ꯇꯣꯏꯅ ꯏꯇꯩꯃꯒꯤ ꯌꯨꯝꯁꯤ ꯂꯥꯛꯄ ꯇꯥꯔꯤ ꯏꯇꯩꯃ ꯅꯅꯥꯛ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯆꯥꯏꯕꯤꯗ ꯃꯥꯒ ꯊꯣꯏꯕꯤꯒ ꯈꯪꯅꯍꯜꯂꯣ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯆꯥꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯕꯨ ꯆꯥꯏꯕꯤꯅ ꯀꯧꯔꯛꯇꯨꯅ ꯊꯣꯏꯕꯤ ꯆꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯆꯦꯅ ꯍꯦꯛ ꯀꯧꯕꯤꯕꯕꯨ ꯀꯩ ꯍꯥꯏꯒꯦ ꯁꯨꯝ ꯀꯧꯕꯅꯤꯗ ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯇꯦꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦꯁꯦ ꯏꯊꯟꯇ ꯁꯨꯝ ꯂꯩꯕ ꯇꯟꯗꯨꯅ ꯏꯅꯥꯎꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯒꯦꯅ ꯁꯨꯝ ꯀꯧꯕꯅꯤꯗ ꯅꯆꯥꯅꯨꯄꯤꯗꯣ ꯐꯛꯁꯤꯗ ꯐꯝꯍꯜꯂꯨ ꯁꯤꯁꯦ ꯕꯦꯝꯃ ꯅꯕꯨꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯁꯥꯟꯅꯧꯁꯦ ꯑꯗꯨ ꯊꯣꯏꯕꯤ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯆꯍꯤ ꯐꯥꯔꯕ꯭ꯔꯣ ꯆꯍꯤꯒ ꯐꯥꯗ꯭ꯔꯤꯗ ꯊꯥ 10 ꯃꯄꯨꯡ ꯐꯥꯈꯤꯗ ꯉꯥꯏꯔꯤ ꯏꯆꯦ
ꯑꯣ ꯑꯍꯟꯗꯨꯅ ꯀꯌꯥꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯄꯥꯡꯍꯟꯗꯤ ꯍꯟꯅꯈꯤꯗꯕꯅꯤ ꯑꯍꯜꯗꯨꯅ ꯆꯍꯤ 8 ꯍꯥꯏꯔꯛꯏꯅꯤ ꯑꯣ ꯑꯁ ꯊꯣꯏꯕꯤꯌꯥ ꯅꯪꯕꯨ ꯈꯔ ꯀꯦ ꯈꯣꯠꯇꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯀꯦꯗꯨꯅ ꯂꯩꯒꯗꯕꯅꯤ ꯅꯪꯕꯨ ꯏꯆꯦ ꯀꯗꯥꯏꯗꯒꯤ ꯀꯦꯕꯅꯣꯗ ꯀꯦꯅꯤꯡꯕꯒ ꯐꯥꯎꯗꯦ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯀꯦꯕꯒ ꯁꯪꯗꯦꯗ ꯑꯗꯨꯗꯤ ꯉꯁꯤꯅꯦ ꯏꯆꯦꯅ ꯅꯪꯕꯨ ꯀꯦꯕꯤꯒꯦ ꯑꯁ ꯑꯩ ꯏꯀꯥꯏꯔꯦ ꯏꯆꯦ ꯏꯁ ꯀꯔꯤꯒꯤ ꯀꯥꯏꯗꯣꯏꯕ ꯏꯆꯦ ꯀꯦꯕꯤꯒꯤꯁꯦ ꯏꯅꯥꯎꯗꯤ ꯀꯦꯔꯒꯩꯅ ꯐꯖꯗꯧ ꯃꯥꯜꯂꯤ ꯏꯆꯦꯅꯅꯦ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤꯅ ꯊꯣꯏꯕꯤꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯦꯁꯤꯟꯕꯤꯔꯝꯃꯤ ꯆꯥꯏꯕꯤꯅ ꯑꯁ ꯊꯣꯏꯕꯤꯌꯥ ꯍꯥꯎ ꯏꯆꯦ ꯀꯔꯤ ꯈꯨꯐꯖꯅꯣ ꯅꯪꯕꯣ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯑꯁ ꯏꯆꯦꯁꯤꯗꯤ ꯑꯗꯣ ꯏꯆꯦ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤ ꯂꯣꯌꯥꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯇꯩꯒꯤꯅꯦ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯅꯣꯏ ꯅꯇꯩꯅꯗꯤ ꯆꯍꯤ ꯈꯔ ꯍꯜꯂꯤ ꯃꯥ ꯃꯁꯥꯁꯨ ꯄꯥꯈꯪꯅꯤ ꯃꯥꯅ ꯅꯪꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯃꯧꯋꯩꯒꯕꯨ ꯀꯔꯝꯅ ꯏꯆꯝ ꯆꯝꯅ ꯈꯪꯅꯗꯣꯏꯅꯣꯗ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯑꯩꯕꯨ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯃꯤꯗꯤ ꯂꯥꯏꯔꯤ ꯃꯣꯏ ꯇꯁꯧꯅ ꯇꯥꯔꯗꯤ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯅꯤ ꯏꯆꯦ ꯍꯩꯃꯥ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯅꯕꯕꯣ ꯃꯕꯨꯛ ꯃꯄꯥꯎꯒ ꯐꯈ꯭ꯔꯕ ꯃꯤꯅꯤ ꯅꯣꯏꯒꯤ ꯑꯋꯥꯕꯗꯁꯨ ꯈꯔ ꯃꯇꯦꯡ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯗꯒꯤ ꯈꯔ ꯁꯦꯜ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯄꯥꯡꯒꯅꯨꯅꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤ ꯊꯣꯏꯕꯤꯗ ꯂꯣꯌꯥꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯐꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯆꯦ ꯃꯣꯏ ꯇꯥꯆꯧ ꯍꯜꯂꯛ ꯃꯥꯜꯂꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯧꯖꯥꯜꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯏꯆꯦ ꯆꯥꯏꯕꯤ ꯍꯣꯏꯗ ꯑꯗꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯏꯗꯤ ꯉꯁꯤꯁꯦ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯑꯗꯨꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯅꯨ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯇꯅ ꯂꯩꯕ ꯈꯨꯠꯁꯨꯃꯟꯁꯤꯡꯁꯨ ꯄꯤꯊꯣꯔꯛꯏ ꯑꯗ ꯑꯩꯅ ꯅꯪꯒꯤ ꯀꯩꯅꯣꯝ ꯂꯩꯔꯛꯏꯕ ꯀꯔꯤ ꯂꯩꯔꯛꯏꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯪꯒꯤ ꯐꯤꯅꯤꯗ ꯑꯩꯈꯣꯏꯅꯤ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯐꯤ ꯑꯃꯇ ꯊꯣꯟꯕꯤꯗ꯭ꯔꯤꯗꯅ ꯅꯪꯒꯤ ꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤꯗ ꯁꯤ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯅꯪꯒꯤꯁꯤꯒꯤ ꯐꯤꯁꯤꯗꯤ ꯀꯅꯥꯗꯅꯣ ꯄꯤꯔꯨꯁꯣ ꯅꯪꯒꯤꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯐꯤꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯩꯃꯥ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯐꯤꯁꯦ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯝꯃ ꯆꯪꯈ꯭ꯔꯦꯅꯦꯁꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯅꯝꯗ ꯄꯣꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯏꯃꯥ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯌꯣꯜꯍꯧꯕ ꯆꯤꯅꯤ ꯃꯄꯥꯛꯇꯣ ꯌꯥꯝ ꯆꯥꯅꯤꯡꯉꯤꯉꯣ ꯑꯩꯗꯤ ꯏꯃꯥ ꯅꯪ ꯁꯦꯜ ꯂꯩꯔꯀꯥꯟꯗ ꯂꯩꯕꯤꯌꯨꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯣꯏ ꯅꯄꯥꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯅꯄꯥꯗꯣ ꯑꯗꯨꯗ ꯅꯄꯥꯅꯤꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯃꯇꯨ ꯃꯆꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯃꯉꯣꯟꯗ ꯂꯩꯔꯨꯗꯅ ꯑꯩꯁꯦ ꯃꯥꯡꯂꯕꯅꯤ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯥꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯥꯏꯕꯤꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯊꯣꯏꯕꯤꯌꯥ ꯍꯩꯃꯥ ꯏꯆꯦ ꯇꯨ ꯃꯥꯅꯤ ꯂꯣꯌꯥ ꯍꯥꯏꯕꯗꯣ ꯈꯪꯅꯧꯋꯣ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩ ꯆꯥꯏꯕꯤꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯤꯡ ꯂꯣꯌꯥ ꯈꯪꯅꯁꯤ ꯌꯥꯕ꯭ꯔꯣ ꯏꯇꯩꯃꯅꯁꯨ ꯍꯥꯟꯅ ꯑꯩꯒꯤ ꯋꯥ ꯍꯧꯗꯣꯛꯑꯝꯕꯅꯤꯗ ꯆꯥꯏꯕꯤꯅ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤ ꯅꯕꯨꯡ ꯂꯣꯌꯥꯁꯦ ꯌꯥꯝ ꯐꯕꯅꯤ ꯈꯪꯅꯧꯋꯣ ꯊꯣꯏꯕꯤ ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ ꯑꯉꯥꯡꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯌꯨꯁꯦ ꯊꯣꯏꯕꯤ ꯁꯦꯜꯁꯤꯡꯗꯨ ꯎꯕꯗ ꯃꯊꯪ ꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯆꯥꯏꯕꯤꯅ ꯂꯧꯁꯤꯜꯂꯨ ꯌꯥꯔꯅꯤꯗ ꯑꯁ ꯁꯤ ꯀꯣꯛ ꯍꯦꯛ ꯂꯧꯔꯨꯁꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤ ꯂꯣꯌꯥꯗꯒꯤ ꯁꯦꯜꯗꯨ ꯂꯧꯔꯒ ꯊꯣꯏꯕꯤꯗ ꯄꯤꯔꯝꯃꯤ ꯐꯔꯦ ꯅꯌꯨꯝꯗ ꯆꯪꯖꯈ꯭ꯔꯣ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯃꯥꯗ ꯁꯦꯜꯒ ꯄꯤꯔꯩꯗꯨꯕꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯣꯔꯦꯟ ꯅꯄꯥꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯁꯦꯜꯗꯨꯅ ꯍꯌꯦꯡ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯍꯧꯕ ꯉꯥꯃꯨꯛꯇꯣ ꯂꯩꯕꯤꯌꯨꯀꯣ ꯂꯩꯗꯣꯏꯅꯤ ꯅꯄꯥꯗ ꯍꯥꯏꯗꯣꯛꯂꯗꯤꯅꯦ ꯂꯩꯔꯣꯏꯀꯣ ꯍꯥꯏꯗꯣꯛꯑꯣꯏꯕ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯃꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯆꯥꯏꯕꯤꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯣꯌꯥꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯎꯅꯍꯟꯕ ꯍꯧꯔꯛꯂꯝꯃꯤ ꯂꯣꯌꯥꯅꯁꯨ ꯆꯥꯏꯕꯤꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯆꯥꯏꯕꯤꯅ ꯄꯥꯝꯖꯕ ꯃꯈꯜꯒꯤ ꯁꯅꯥ ꯁꯥꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯊꯣꯏꯕꯤ ꯆꯥꯏꯕꯤ ꯍꯣꯏꯗ ꯂꯣꯌꯥꯒ ꯎꯅꯔꯤ ꯂꯣꯌꯥꯅ
ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ? ꯏꯔꯣꯝꯕ. ꯑꯩꯁꯨ ꯅꯪꯒꯤ ꯇꯅꯔꯣꯕꯤ ꯈꯨꯠꯁꯥꯅ ꯂꯣꯟꯕ ꯏꯔꯣꯝꯕꯗꯣ ꯆꯥꯅꯤꯡꯈ꯭ꯔꯦꯗ. ꯇꯥ ꯂꯣꯌꯥꯅꯕꯨ ꯆꯥꯅꯤꯡꯂꯕꯗꯤ ꯅꯣꯡꯃ ꯄꯤꯖꯔꯒ ꯂꯣꯏꯔꯦ. ꯑꯗꯨ ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯀꯩꯅꯣꯝꯃ ꯄꯨꯔꯛꯏꯒꯦ. ꯀꯔꯤ? ꯁꯤ ꯁꯅꯥꯒꯤ ꯈꯨꯖꯤꯅꯤ. ꯄꯪꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ. ꯑꯩꯅ ꯉꯝꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯅꯤ. ꯁꯤ ꯑꯩ ꯁꯤꯕꯤꯒꯦ. ꯑꯁ, ꯇꯥ ꯂꯣꯌꯥ, ꯅꯪ ꯁꯦꯜ ꯌꯥꯝ ꯇꯤꯡꯂꯝꯃꯅꯤꯕꯣ. ꯍꯤꯔꯥ, ꯁꯤꯈꯛ ꯁꯥꯕꯕꯨ ꯁꯦꯜ ꯀꯌꯥꯝ ꯇꯤꯡꯅꯤꯒꯦ? ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯁꯥꯕꯤꯒꯦ ꯈꯜꯂꯤꯁꯦ. ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ. ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯅꯥ ꯂꯨꯄꯥꯗ ꯈꯔ ꯉꯥꯎꯖꯕꯒ ꯂꯣꯌꯥꯅ ꯁꯅꯥ ꯈꯔ ꯄꯤꯁꯤꯜꯂꯛꯄꯒ ꯃꯥꯗꯤ ꯃꯥ ꯃꯁꯥꯁꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯆꯥꯅꯤꯒꯤ ꯃꯃꯥꯅꯤ ꯀꯥꯎꯕ ꯃꯈꯩ ꯂꯣꯌꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯂꯣꯌꯥꯅ ꯊꯣꯏꯕꯤꯗ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯗꯣꯞ ꯀꯌꯥ ꯑꯃ ꯄꯤꯔꯛꯇꯨꯅ ꯊꯣꯏꯕꯤꯒ ꯂꯣꯌꯥꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕꯗꯒꯤꯁꯨ ꯍꯦꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯈꯟꯅꯕ ꯍꯧꯕ, ꯏꯁꯧ ꯂꯥꯡꯕ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯧꯖꯥꯜꯅ, ꯊꯣꯏꯕꯤ, ꯅꯪ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝ ꯇꯧꯔꯦ. ꯅꯪ ꯌꯥꯝ ꯍꯣꯡꯉꯦ. ꯅꯪꯅ ꯑꯩ ꯈꯪꯒꯅꯅ ꯆꯠꯂꯤꯕ ꯂꯤꯁꯠꯁꯤ ꯀꯔꯤꯅꯣ? ꯊꯣꯏꯕꯤ, ꯅꯪ ꯃꯧꯅꯤ, ꯑꯗꯨꯁꯨ ꯅꯆꯥ ꯂꯩꯔꯕꯤꯅꯤ. ꯅꯪ ꯃꯁꯤ ꯀꯥꯎꯒꯅꯨ. ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯃꯣꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯔ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯩꯃꯥ, ꯑꯩꯒꯤꯁꯤ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯖꯠ ꯏꯖꯠꯇꯣ ꯍꯥꯏꯕꯅꯤꯅꯦ. ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯖꯠ ꯏꯖꯠꯇꯣ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯒ ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯃꯜ ꯇꯥꯡꯕ ꯐꯤꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯣꯏ, ꯏꯆꯦ ꯆꯥꯏꯕꯤꯅ ꯄꯤꯔꯛꯄꯅꯦꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯅꯪꯅ ꯅꯅꯥꯗ ꯁꯤꯔꯤꯕ ꯁꯅꯥ, ꯅꯪ ꯉꯛꯁꯝꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯅ ꯀꯅꯥꯅ ꯄꯤꯔꯛꯄ? ꯑꯗꯨꯁꯨ ꯆꯥꯏꯕꯤꯅꯅꯦ ꯍꯥꯏꯗꯣꯏꯔꯣ? ꯍꯣꯏ, ꯁꯤꯁꯨ ꯏꯆꯦ ꯆꯥꯏꯕꯤꯅ ꯄꯤꯔꯛꯄ. ꯍꯦꯛ ꯇꯧꯕꯒ ꯆꯥꯏꯕꯤ, ꯃꯥꯒꯤ ꯆꯥꯏꯕꯤ ꯍꯥꯏꯕꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯤꯛꯀꯣꯜꯁꯦ ꯃꯤꯇꯣꯞ ꯅꯪꯉꯣꯟꯗ ꯁꯤꯌꯣꯅ ꯄꯤꯔꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯍꯣ, ꯑꯩꯅ ꯀꯩꯁꯨ ꯁꯤꯗ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅ ꯏꯆꯝ ꯆꯝꯅ ꯄꯤꯔꯛꯄꯅꯤ. ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯥ? ꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ. ꯅꯪ ꯆꯥꯏꯕꯤꯒ ꯀꯧꯅ ꯉꯥꯡꯅꯕ ꯌꯥꯔꯣꯏ. ꯃꯈꯣꯏꯗ ꯆꯠꯄꯁꯨ ꯌꯥꯔꯣꯏ. ꯅꯪ ꯃꯥꯒꯁꯨ ꯇꯤꯟꯅꯕ ꯌꯥꯔꯣꯏ. ꯑꯣ, ꯑꯩꯅ ꯏꯆꯦ ꯆꯥꯏꯕꯤꯒ ꯀꯧꯅ ꯉꯥꯡꯅꯕ, ꯃꯥꯒ ꯄꯨꯟꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯀꯥꯏ, ꯌꯥꯝ ꯀꯥꯏ. ꯃꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯀꯥꯏꯅꯅꯕ ꯑꯆꯧ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯅꯪꯒ ꯆꯥꯏꯕꯤꯒ ꯂꯣꯏꯅꯕꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯨ ꯂꯥꯞꯊꯣꯛꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ. ꯐꯅꯗꯨꯝ ꯐꯔꯦ, ꯑꯗꯨꯏꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯊꯣꯛꯑꯅꯤ. ꯊꯣꯏꯕꯤ, ꯑꯁꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯕꯗꯤ ꯉꯝꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯐꯛꯂꯥꯡꯗ ꯊꯤꯟꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯁ꯭ꯋꯥꯏꯗ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯑꯣꯡꯗꯣ ꯎꯠꯂꯛꯀꯅꯨ. ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯇꯧꯕꯗꯁꯨ ꯌꯦꯠꯄꯤꯔꯛꯀꯅꯨ. ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯉꯣꯟꯗ ꯂꯩꯔꯨꯅ ꯑꯩꯁꯦ ꯃꯥꯡꯂꯕꯅꯤ, ꯃꯥꯡꯂꯕ. ꯊꯣꯏꯕꯤ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯈꯖꯤꯛ ꯈꯖꯤꯛ ꯌꯦꯡꯂꯒ ꯉꯥꯡꯉꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯅꯤ ꯉꯁꯤ. ꯑꯣ, ꯌꯥꯝ ꯀꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯅꯨꯄꯤꯗ ꯑꯀꯟꯕ ꯎꯠꯂꯒ ꯅꯪꯗꯤ ꯀꯜꯂꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕꯣꯏ. ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ. ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯨ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯕ ꯅꯪꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯁꯤꯗꯅꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯈꯛ ꯄꯤꯖꯕꯁꯦ ꯁꯤ ꯃꯉꯥꯏꯔꯦ. ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯪꯕꯨ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯕ ꯉꯝꯂꯤꯒꯦ? ꯊꯧꯖꯥꯜ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩ. ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯄꯤꯛꯂꯤꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯝꯂꯒ ꯇꯨꯃꯤꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤ. ꯅꯣꯡꯃ ꯊꯣꯏꯕꯤ ꯂꯣꯟꯅ ꯂꯣꯌꯥꯒ ꯎꯅꯔꯝꯃꯤ. ꯇꯥ ꯂꯣꯌꯥ, ꯑꯩ ꯌꯨꯝꯗ ꯂꯩꯕ ꯉꯝꯃꯔꯣꯏ. ꯃꯣꯏ ꯇꯥꯆꯧꯅ ꯑꯩꯁꯦ ꯅꯨꯄꯥ ꯈꯣꯏ ꯍꯥꯏꯕ ꯆꯤꯡꯅꯔꯕ ꯃꯥꯜꯂꯤ. ꯏꯆꯦ ꯆꯥꯏꯕꯤ ꯍꯣꯏꯗ ꯆꯠꯄꯁꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ. ꯌꯨꯝꯗꯒꯤꯁꯨ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦ. ꯃꯥꯁꯨ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯂꯥꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯌꯨꯝꯗ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯅ ꯁꯨꯗꯨ ꯂꯩꯔꯤ. ꯑꯗꯨꯒ ꯅꯪꯅ ꯑꯩ ꯎꯅꯕ ꯊꯣꯛꯂꯛꯏꯁꯤꯅ ꯀꯃꯥꯏꯅ? ꯃꯥꯅ ꯈꯪꯍꯧꯗ꯭ꯔꯣ ꯅꯪ ꯁꯤꯗ ꯆꯠꯈꯤ ꯍꯥꯏꯕꯁꯦ? ꯃꯥꯗꯣ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯌꯦ. ꯏꯆꯦ ꯆꯥꯏꯕꯤꯅ ꯇꯥ ꯂꯣꯌꯥ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯅꯠꯇ꯭ꯔꯗꯤ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯋꯥꯒ ꯂꯩꯇꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤꯃꯛ ꯑꯩꯅ ꯅꯪ ꯄꯨꯔꯒ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒ ꯆꯠꯂꯁꯤ. ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯩꯕꯨ ꯇꯥ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯏꯕꯤ ꯂꯣꯌꯥꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯧꯖꯥꯜ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯆꯥꯏꯕꯤ ꯍꯣꯏꯗ ꯊꯣꯏꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ. ꯀꯔꯤꯅꯣ, ꯑꯩꯈꯣꯏꯗꯗꯤ ꯂꯩꯇꯦ. ꯊꯣꯏꯕꯤꯗꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯇꯕ ꯀꯨꯏꯔꯦꯗ. ꯅꯪꯅ ꯑꯩꯒ ꯀꯧꯅ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯀꯧꯕ ꯀꯧꯅꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯑꯅꯤꯗꯤ.
ꯃꯣꯏꯒꯤ ꯃꯄꯥꯝꯗꯒ ꯍꯛꯂꯨꯁꯨꯗꯅ ꯀꯅꯥ ꯈꯪꯅꯤ ꯃꯄꯥꯝꯗ ꯆꯠꯂꯝꯕ꯭ꯔꯁꯨ ꯐꯔꯦ ꯇꯩꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯃꯄꯥ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯥꯕꯥ ꯏꯃꯥꯗꯣ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯂꯩꯍꯧꯗꯕ꯭ꯔꯣ ꯂꯩꯍꯧꯗꯦ ꯑꯥꯒꯤ ꯑꯕꯣꯛ ꯍꯣꯏꯗꯒ ꯂꯩꯕ꯭ꯔꯅ ꯆꯠꯇꯨꯅ ꯍꯪꯅꯔꯨꯁꯤ ꯂꯥꯛꯑꯣ ꯄꯥꯕ ꯑꯗꯨ ꯄꯥꯕ ꯏꯆꯥ ꯌꯥꯝ ꯂꯥꯝꯃꯤꯕꯨ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯄꯥꯕꯅ ꯊꯣꯡꯂꯒꯦ ꯑꯕꯣꯛ ꯍꯣꯏꯗ ꯍꯥꯟꯅꯅ ꯃꯥꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯨꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯄꯥꯝꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯋꯥꯈꯜ ꯋꯥꯅ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯊꯧꯖꯥꯜꯅ ꯇꯥꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯃꯥꯁꯨ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯕꯨ ꯃꯆꯥꯒꯁꯦ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯈꯣꯡꯒꯨꯜ ꯇꯥꯟꯕ ꯌꯥꯔꯣꯏ ꯏꯆꯦꯟ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯑꯗꯨꯝꯅ ꯎꯡꯗꯨ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯆꯥꯅꯤꯁꯤ ꯅꯪ ꯅꯆꯥꯅꯤꯁꯤ ꯈꯜꯂꯨꯅꯦ ꯚꯥꯏ ꯅꯁꯦꯟꯗ ꯊꯣꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯛꯂ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯗꯣ ꯃꯥ ꯑꯩꯒꯤ ꯏꯆꯟ ꯅꯠꯇ꯭ꯔꯕꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨꯗ ꯃꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕ ꯉꯝꯒ ꯌꯦꯡꯒꯦꯗꯅ ꯄꯥꯕ ꯑꯩꯈꯣꯏ ꯏꯃꯥ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯠꯂꯤꯗꯣ ꯀꯥꯏꯗꯅꯣ ꯄꯥꯕ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯃꯥꯗꯣ ꯂꯥꯏꯔꯕ ꯅꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯦꯅꯦ ꯄꯥꯕ ꯏꯃꯥ ꯂꯧꯔꯨꯁꯤ ꯑꯩ ꯏꯃꯥ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯕꯣꯛꯀꯤ ꯏꯁꯨ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯥꯕꯨꯅꯦ ꯅꯨꯡꯁꯤꯔꯨꯔꯅꯨ ꯃꯥꯗꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ ꯁꯥ ꯐꯥꯎꯕ ꯃꯆꯥ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯗꯤꯅꯦ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤ ꯃꯥꯟꯕ ꯁꯥ ꯑꯣꯏꯔꯝꯃꯦ ꯃꯥꯅꯦ ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯗ ꯃꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ ꯍꯥꯏꯗꯣ ꯃꯥ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪꯅ ꯃꯧ ꯑꯃ ꯆꯦꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯃꯌꯨꯝꯗ ꯆꯪꯍꯜꯂꯝꯗꯦ ꯑꯗꯨꯅ ꯂꯣꯌꯥꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯂꯩꯖꯕ ꯏꯪꯈꯣꯜ ꯑꯃꯗ ꯊꯣꯏꯕꯤꯕꯨ ꯊꯝꯂꯝꯃꯤ ꯇꯥ ꯂꯣꯌꯥ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯅ ꯃꯆꯥ ꯃꯃꯧ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯗꯣꯏꯅꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯣꯛꯄ ꯂꯥꯛꯗꯧꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯈꯜꯂꯨꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ 2-3 ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯂꯣꯌꯥꯅ ꯁꯥꯕꯤꯕ ꯁꯅꯥ ꯂꯤꯛꯀꯣꯜꯁꯤꯡ ꯑꯗꯨ ꯁꯤꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯥ ꯂꯣꯌꯥꯒ ꯊꯦꯡꯅꯔꯨꯕꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯥꯟꯅꯗꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯂꯩꯔꯨꯈꯤꯒꯦꯗ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯐꯅꯦꯛ ꯐꯤ ꯂꯩꯔꯝꯃꯤ ꯃꯥꯅ ꯐꯤ ꯂꯩꯔꯤꯉꯩ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯄꯥꯅ ꯁꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯠꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯖꯩ ꯏꯃꯥ ꯅꯪ ꯅꯍꯥꯟꯒꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯏꯃꯥ ꯍꯩꯃꯥ ꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ ꯏꯟꯊꯣꯛꯂꯒ ꯀꯅꯥꯅꯣ ꯅꯪꯕꯣ ꯕꯦꯝꯃ ꯑꯩꯗꯤ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯦꯅꯦ ꯊꯧꯖꯥꯜ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯗ ꯍꯟꯅ ꯌꯦꯡꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯆꯠꯅꯕ ꯇꯧꯔꯛꯂꯝꯃꯤ ꯕꯥꯕꯥ ꯏꯃꯥꯁꯤ ꯌꯨꯝꯗ ꯄꯨꯈ꯭ꯔꯁꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩ ꯏꯃꯥ ꯄꯨꯗ꯭ꯔꯗꯤ ꯆꯠꯂꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯅꯅꯥꯎ ꯃꯆꯥꯁꯨ ꯏꯃꯥ ꯂꯩꯇꯕꯗ ꯌꯥꯝ ꯀꯞꯄꯤ ꯅꯤꯡꯉꯥꯏꯁꯨ ꯌꯥꯝ ꯇꯧ ꯏꯃꯥ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯃꯃꯥꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯊꯣꯏꯕꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯍꯦ ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯀꯩ ꯑꯉꯥꯡ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯣ ꯊꯧꯖꯥꯜ ꯊꯣꯏꯕꯤꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯒꯤ ꯅꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯂꯝꯂꯥꯟꯕꯤ ꯃꯤꯇꯣꯞ ꯑꯃꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯅꯨ ꯃꯈꯣꯏꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯪꯅ ꯃꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯃꯥ ꯁꯤꯈ꯭ꯔꯕꯅꯤ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤ
ꯑꯁꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯊꯣꯏꯕꯤ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯣꯌꯥ ꯃꯃꯥ ꯃꯄꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯊꯣꯏꯕꯤꯒ ꯂꯥꯞꯊꯣꯛꯅꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯌꯥꯁꯨ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯍꯜꯂꯛꯂꯕꯗ ꯊꯣꯏꯕꯤ ꯂꯣꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯑꯩꯉꯣꯟꯗ ꯁꯤꯗ ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯍꯥꯏꯔꯝꯗꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯛꯇ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯌꯨꯝꯗ ꯏꯃꯥ ꯃꯁꯥ ꯉꯝꯗꯗꯨꯅ ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯕꯒꯤꯅꯤ꯫ ꯍꯩꯃꯥ, ꯏꯃꯥꯕꯨ ꯃꯁꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯦ? ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤꯗ, ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯍꯧꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯌꯨꯝꯗ ꯆꯥꯔꯛꯏ, ꯆꯥꯅꯤꯡꯗ꯭ꯔꯤ, ꯅꯪ ꯆꯥꯊꯣꯛꯑꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ, ꯑꯩꯉꯣꯟꯗ ꯌꯦꯠꯂꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯇꯨꯝꯈꯤ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯇꯞꯅ ꯇꯞꯅ ꯊꯣꯏꯕꯤꯕꯨ ꯊꯋꯥ ꯁꯥꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯣꯌꯥꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯊꯣꯏꯕꯤꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯞꯂꯗꯨꯅ ꯂꯣꯌꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔꯥ? ꯈꯨꯝꯃꯣ, ꯑꯩꯅ ꯍꯥꯏꯁꯤ ꯈꯨꯝꯃꯣ꯫ ꯆꯨꯝꯂꯝꯂꯅꯤ ꯀꯩꯅꯣ, ꯅꯪꯅ ꯇꯥꯔꯤꯗꯨꯅꯗꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯇꯥ ꯂꯣꯌꯥꯁꯤ ꯌꯥꯔꯦ ꯁꯤꯅꯤꯅꯦ? ꯌꯥꯔꯦ꯫ ꯑꯩꯁꯦ ꯇꯥ ꯂꯣꯌꯥꯒꯤ ꯂꯣꯏꯅꯕꯤ ꯅꯠꯇꯕ꯭ꯔꯣ? ꯑꯩꯁꯤ ꯀꯅꯥꯅꯣ? ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯂꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯁꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯅꯠꯇꯦꯅꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯇꯥ ꯂꯣꯌꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯤ ꯍꯨꯟꯗꯣꯛꯇꯨꯅ ꯅꯇꯨꯡ ꯏꯜꯂꯛꯂꯤꯕꯁꯦ? ꯑꯗꯨꯗꯤ ꯑꯩꯒꯤꯗꯃꯛꯇꯁꯨ ꯅꯠꯇꯅ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯖꯕꯒꯤꯅꯤ ꯀꯩꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯪꯅ ꯊꯤꯡꯕ ꯅꯠꯇꯦ ꯅꯠꯇꯦ꯫ ꯅꯪ ꯌꯨꯝꯁꯤ ꯂꯩꯒꯦꯁꯨ ꯑꯗꯨꯝ ꯂꯩꯌꯨ, ꯂꯩꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯠꯂꯒꯦꯁꯨ ꯑꯗꯨꯝ ꯆꯠꯆꯈꯣ꯫ ꯑꯗꯨꯕꯨ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯌꯥꯗ꯭ꯔꯒꯅ ꯌꯨꯝꯁꯤ ꯑꯗꯨꯝ ꯂꯩꯔꯣ꯫ ꯅꯪꯒꯤ ꯁꯦꯜ ꯁꯅꯥ ꯋꯥꯠꯇꯅ ꯑꯩꯅ ꯄꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯅꯤ꯫ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ, ꯑꯗꯨꯅ ꯅꯪꯒꯤ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯌꯥꯝ ꯐꯖꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯕꯨ ꯈꯥꯝꯖꯩ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯣꯌꯥ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤ꯫ ꯂꯣꯌꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯁꯦꯜꯗꯤ ꯑꯗꯨꯃꯛ ꯊꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯃꯇ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯗꯦ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯑꯗꯨꯉꯩ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯗ ꯃꯥꯅ ꯉꯥꯡꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯤꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯣꯏꯕꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥꯗꯨꯕꯨ ꯂꯩꯈꯤꯗꯕ ꯖꯥꯠꯂꯅꯦ? ꯏꯃꯥ, ꯏꯃꯥ! ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯃꯄꯥꯟꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯀꯅꯥ? ꯏꯃꯥ, ꯅꯆꯥꯅꯤ, ꯅꯆꯥ ꯊꯣꯏꯕꯤꯅꯤ꯫ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ꯫ ꯏꯕꯦꯝꯃꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝꯁꯦ ꯂꯥꯜꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯍꯦ, ꯑꯩꯉꯣꯟꯗ ꯅꯆꯤꯟꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ, ꯇꯨꯀꯠꯆꯩꯅꯦ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯕꯗ꯫ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯑꯍꯦꯟꯕ ꯄꯥꯝꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯅꯥꯅꯣ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤꯁꯤꯕꯣ? ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯦ ꯌꯨꯝꯁꯤ ꯆꯪꯍꯜꯂꯛꯀꯅꯨ, ꯑꯩꯕꯨ ꯃꯤ ꯍꯥꯠꯄ ꯑꯣꯏꯅ ꯃꯁꯤꯜꯂꯛꯀꯅꯨ꯫ ꯏꯃꯥ, ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ꯫ ꯊꯣꯏꯕꯤ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯕ ꯇꯧꯗꯅ ꯀꯞꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯄꯪꯉꯤꯗꯀꯣ ꯅꯪꯁꯦ꯫ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯜꯂꯅꯤꯗꯣ ꯏꯆꯥꯗꯤ꯫ ꯏꯃꯥ, ꯀꯞꯀꯅꯨ, ꯃꯁꯥꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯃꯥ ꯃꯁꯥꯅ ꯑꯁꯤꯗ ꯑꯁꯤ ꯇꯥꯅꯕ ꯁꯤꯟꯖꯕꯅꯤ꯫ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯂꯣꯟꯅ ꯌꯦꯡꯕ ꯂꯥꯛꯆꯔꯝꯃꯤ꯫
ꯁꯣꯝꯅ ꯁꯨꯃꯥꯡꯗꯅꯤ ꯊꯧꯖꯥꯜ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯁꯨꯃꯥꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯤꯔꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯕ ꯌꯥꯎꯕꯤꯔꯤ ꯊꯣꯏꯕꯤ ꯂꯣꯟꯅ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯆꯥ ꯑꯅꯤꯕꯨ ꯏꯃꯥꯒꯤ ꯏꯊꯥꯗ ꯆꯦꯟꯅ ꯀꯣꯟꯗꯨꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯔꯥꯜ ꯂꯩꯔꯕꯤ ꯅꯃꯥ ꯑꯩꯗꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯈꯨꯝꯂꯕ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯣꯏꯇꯥꯆꯧ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯄꯣꯛ 3ꯂꯛ ꯄꯣꯛꯂꯕꯁꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯗꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯁꯦꯜ ꯁꯅꯥ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯊꯣꯏꯕꯤ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯋꯥꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯟꯈꯤꯔꯝꯃꯤ